Akasbani Imphal Wahengbam Rajesh na pau pajari anbada maruiba pau Manipuri hayeng maraibak ningba athoba singi numi paksan na pangtok na ba sem sare luchingba kaya na yaipa paujel pirakli Mukhyamantrī Yumnam Khemchan hari ching amasung tampaki mafam singda lotsinduna thamba khujukulai sing numit 15 gi manungda pikhalakadabani Rajya Thaki International Youth Day ngasi pangtokre mahiroi sing masa mau phana lainaba Mukhyamantrī Yumnam Khemchan na appeal tawri Har Ghar Tiranga campaign gi saruk amoina Tiranga concert ngasi Imphal da pangtokre amasung Lok Sabha na ngasi Foreign Contribution Regulation Amendment Bill 2023 Joint Parliamentary Committee da makata na yengsinaba thadakre Manipuri hayeng maraibak ningba athoba singi numit pangtok na ba sem saba loire mapungoiba thoram Rajya Sarkar na sinduna Imphal gi Bir Tikendrajit Park ta pangtokani ayuk anganbada Imphal gi akoibada Prabhat Pehri satuna palan thoram asi hawdokani ayuk pung 9 taba matamda Imphal gi Moirangkhong gi hisam yaisam pata laiba Bir Tikendrajit ki samadhida Mukhyamantrī Yumnam Khemchan luchingduna laikkatkani Masigi tungda Imphal gi Palace Compound da laiba Thangal General gi mandir da athoba asigi mafam da laikkatkani mafam ani asida Manipur Rifles na last post khongduna amasung gun salute piduna ikai kumnaba utkani Thoram asigi saruk ama oina nungthilda Rajyapal Ajay Kumar Bhala amasung Mukhyamantrī Yumnam Khemchan singla luchingduna Kangla gi nongchup thangba gate gi Kangla Utratamna lakani Mafamduda Bande Mataram Janagana amasung Sana Laibak Manipur saklaba matung Kangla Utrada laikkatkani Mafamaduda Guard of Honor oklaba matung Kongna Mapal Kangjibung dalaiba Sahid Minar tamna lakani Sahid Minada Lake Katlaba Matung, Kumjali Singama Chanipan Marpudra Matugi Landa, Loi Takraba Athoba Singi Ningsing Yumbida Lake Katkani. Athoba Singi Numit Tongan ba Sangsan Singna Sinduna, Rajya Sigi Mapam Kyada Hayeng Pangtokani, Numit Asina Lakpada Rajyapal Ajay Kumar Bhala, Mukhyamantrī Yumnam Khemchan, Manipur Bidhan Sabha Adaksa Thoksom Satyabata, Upamukhyamantri Nemcha Kipgen, Grihamantri Govindas Kondokjam, MLA Singh Thongnokjam Basantu Kumar, Kongkham Robindro, Kendra gi Hanagi Mapantharom amasung Shiksha Rajya Mantri, Dr. Rajkumar Ranjan Singh Yauna, Luchingba Kyana Yaipa Paujel Pirakli. Maraibak ningba athoba singi numit pangthokadriba asigi yenglaga lambi gi chathok chasinda ahongba khara leiragani Rajya sahi asigi February 5 dagi ngarang phawbada security force singna tongan mafam singdagi khonggalakkiba khujukholai sing asi Imphal gi ahanba Manipur Rifles gi parade ground da utkre Thoramdu wangang bada Mukhyamantrī Yumnam Khemchan hai Rajya haujik tapna santi hanjilakle haujikti nongwai paiduna irang haubagi matam natre maramaduna ching amasung tampaki mafam singda losinduna thamba khujukulai sing mari leinaba MLA natraga SP singi kuthangda numit 15 gi manungda pikhalakadabani Mukhyamantrī hai karigumba hariba matam asida khulai sing asi pikhalakdaba tarabadi ain gi matungina chapchaba thabak lokhotkane Crisis to number more and the Ikalak sounding with Kalaga. Maximum case pante. Although Hauchiti Iran Superapare, no way Losala Tamova, no way Paibogi Patam, not Rabina. Just our government is giving 15 days, Sigmanga, no way Paidal Lehova, Losalo, but sing a Maritanda Leva, besides Suisena, Pudimana, Emily Putang Gavra, Police SB Putang Gavra, 15 days, Sigmanga, no way Pitokio, but when no way Pitokana. Security forces now, state police now, power Taragati, and the sub action locally. Thauramasi pangthokpagi maruiba pandamdi security force na lamdam masida aina amasung shanti raksa amadi shanti thamnaba honariba adu uthoknabani ngasigi thauramadu da punna khulai lising ama chamari kunithoi kappa yariba maru lising taret hena amasung pokhaiba yaba masak lising ama chama kuntra taret utki khulai sing asi security force na aina amasung shanti raksa ngaknabagi damak chathakiba tongan ba operation singdagi khonggalakpani Imphal Jiribam Lambida Tangai Fadaba Polam Singh Puriba truck driver among us security escort ngairing da Laikitabada transporter and driver council Nungaitaba Pongdorli MG Avenue de Leba Council office the Pangtopa Paugi Mipam Amada President Hizam Ranjit Nahai Sarkana Matamchana escort Pidabana Maram Oiduna truck driver Singh Lambi Asida Awaba Kaya Tengari Manipur Miyam Tangai Padaba Polam Singh Pangdabagi Awaba Kaya Asi Yenglaga escort Piba Pidaba Tidana Lag Liban Tokaba Numitagi Imphal Tamna Gari Singh Togzilakba Haurakani Lambi the Gari driver Singh Asoengam Toktanaba security ki section Thorang Sarkarna Lokakadabani Amaromda Imphal Ukrul Lambi Matam Sangna Panduna Lerakpa truck Singh Imphal Yaholakibagi Damag Manipur Sarkarbo Council Asina Tagalagli
ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯕ꯭ꯔꯦꯛ ꯑꯃ NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine layingbagi khudong chaba pizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu layingbada khudong chaba pizari doctor singna tumor board phamduna anaba singi layingda chawna mating pangli akupa marol gi damak AOI Babina Speciality Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Miyam da Kanghanjaba Regional Institute of Medical Sciences RIMS Imphal da Ningthokaba Khudingi Nungthil Pung Anidagi Ahum Makai Fauba Rare Disease and Genetics OPD Famba Hauzare Jinda Soiba Leibadagi Horakpa Laina Sing Pokpadagi Shoirakpa Mapung Marai Farakpada Thintaba Natraga Imung Manungi Shuronda Launaba Laina Sing Lei Haina Chingnaba Singbu Khangdokpa Gyan Taminaba Amadi Taufam Thokpa Thauram Singi Damak Miyam da Lakpinaba Kanghanjari Makhataba Kupamarol Gidamak Rare Disease and Genetics OPD Second Floor New OPD Block RIMS Imphal da Lakpinaba Ningsingjari Rolex Tilhat Hidakna, Lomi Singi Seba, Sahi Mary Mangato Laba Matunda, Tilgi Mapangal Hena Kankalapana, Ano Bumasal Kaya Hapsinduna, Rolex Tagi Hena Matam Sangna, Til Sing Digging at Topangam Laba, Rolon Ultra, Lomi Sing the Kudol Tamzeri, Mayol Sikpi, Manakon Sinbi, Hold the Taba Utong Tin, Naroikabi, Marek Angangbi, Waikupman Bi, Ingelai Chubi, Using Sanambi Til, Mahichupatil Sing Digi, Line and Topangami, Mausagi Kalda, Akaiba Amat Tapide, Pampovaga Waba, Suklay later, Harnatragaling. The Yalaga Hector Saibiare, Pang Pam, Sagolban Menolera Teleba, Taubzal, Egro, Manipur. Tabiriba Pausi, Akas Bani, Imphal Digini. Manipur State AIDS Control Society na sinduna Raijataki International Youth Day Imphal gi Palace Compound Laiba City Convention Center da pangtokre. Thauramadu da Mukhyamantri Yumnang Khemchan Singh hai naha singna lairik laisu da thawai yaubagum aksang phana thamba haiba sichu yamnamak tangai fade. Mangnai campaign asina HIV AIDS amasung STI gi maramda hena miyam da khanganaba hotnagadabani. Laina sing asi karamna ngakthokadage amadi masamawu phabal lamdam ama ohengadage haiba sida ahenba miyeng changbagi tangai fadaba lei. Mukhyamantri Nai Lamdamasigi Nahasingbu Loksing Gyan Hena Lehenduna Masamawu Paba Amadi Hena Mapangal Leba Samas Ama Lehen Baibasi Sarkar Asigi Achetpa Pirep ni Har Ghar Tiranga campaign gi saruk amoina Tiranga concert ngasi Imphal gi Palace compound leba Manipur State Film Development Society gi auditorium da pangthokre Thauramadu da wangang bada Raijapal Ajay Kumar Balan hai Har Ghar Tiranga campaign asi Azadi ka Amrit Mahotsav ki makhada haudokkibani campaign asida miyam hubna saruk yaduna Pradhan Mantri Narendra Modi gi Biksit Bharat ama ohinaba manglan mangphau nahanbada thokdang lawminasi Thauramdra saruk yakiba Mukhyamantri Yumnang Khemchan hai isai nongmai saireng amasung art makal sing asibu sijanaduna leibak ningbagi wakalon cherhanaba honaba haibasi mahaki sarkar gi achetpa phirepni Mangnai mioi bahaibasi tongan tongan balol dharma amasung jati kangrup oirabasu phiral asigi makhada aikoi Bharat masani haibadu takli Tiranga ki philan su paiga tongan ba dharma chapa jati oraga su aikoi philan asigi makhada koi Bharat basi nai bedunu Miko si Tanjalo Jaraga and a Tamjaning Basi. First of all, we are all Indian. Secondly, we are Manipuri. Aduna, I quite Bharat Basiamo Ibugi, Amadi Manipuri Oibugi, Satuk Sabadu, Madu Laina Bagitamuta, I Punamuta request Sojari, Madudi, we school sing, office sing, Bharat Machuang Yipiranchi, Tiapanatalo, Koyumtong Kudimutasu, Tesi. Thauramduda MLA sing amasung sarkar gi makok thongbo official sing saruk yaki Thauramduda state song sana laibak Manipur sakliba rubra ki sisapusing amasung serengba laikhidraba Bijayant Kumar Sharmada citation amasung lupa lakh ama piduna ikai khumnaba utki Har Ghar Tiranga gi campaign raija sigi tongan tonga mafam singda paksanna pangthoknaki Ningtam numit palan thoranga mari lenana DETT 232 battalion CRPF na sinduna singku da leiba Cosmopolitan High School da Bande Mataram sakpagi thorom ama pangthokre thorom asi pangthokpagi maruiba pandamde mahiroi singda leibak ningbagi wakalon pohonnabani Indian Red Cross Society Manipur State Branch sinduna MG Avenue Imphal da leiba masigi office da Geneva Convention numit pangthokre thoromdura saruk yakiba Manipur Bidhan Sabha gi adyaksha Thoksom Satyabartan hai Manipur gi hojik oriba phibam asida Geneva Convention gi niti niyom ngana satpagi tangai fadabalei
ꯃꯥꯡꯅ ꯍꯥꯏ ꯏꯔꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯈꯪꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ National Tobacco Control Program ki makhada District Tobacco Control Cell District Health Society Chandel na sinduna Tobacco Free Educational Institute haibasi ki matangda nomagi oiba miyambu hena khangan bagi thoromama Chandel ki Japhau Bazar da laiba Oriental Academy High School da pangthokre. Thorom du akhang ai singna hidak managi polam sing sabana haksang da solagiba adugi matangda wangang ki. Manipur State Rural Livelihood Mission ki makhada thabak tawriba None Jila ki Haukchong Nungba Khokpum amasung None Block ki Community Facilitator singi sahi ama makai hena pipam thokpa honorarium pithok tababu nungai taba phongdorokli marmaduna mari leinaba bibangna pipam thokpa senpham atu matamda pithok pinaba dabi tawrokli paugi maraktana break amamuk Laumi Singidamak Bharat Sarkar Khema General Insurance Limited Amadi Manipur Lenga Kapunna Khusamna Duna Paika Chabai Scheme Pradhan Mantri Fasal Bima Yojana Kharip Lorok Kidamak Senmang Phukat Pagi Wasak Manung Changadaba Mahi Marung Singdi Chathok Leiba Phau Amadi Kalen Kobini Scheme Masida Manipur gi Block Khudingmak Konchengani Loan Loba Laumi Sing Soidana Insurance Yaugadabani Loan Lodaba Laumi Singina Masagi Apama Matung ina Darkhas Thabaye Senmang Phukat Pagi Wasak na Konchengadaba Khudong Thiba Singdi Ikang Ichau Hau Langpok Brajataba Lentaba Nonglei Nungsit Leibak Ningkhaiba Amadi Laina Tilnana Sokraba Sing Kharip Loroki Premium Thibagi Aroiba Numit Chaliba Chahi Asigi August ki tang Taratarukni Hena Akupamarol Gidamak Manak Nakpa District Agriculture Officer District Horticulture Officer Directorate of Agriculture Directorate of Horticulture Government of Manipur Enrollment Gidamak Manak Nakpa Isagi Account Hangjaba Bank Amadi CSC da Chatpiyo Hema, thauba, kadai chaloino? Thabagama chalubane, itaimabu SIR gi claim file tawbikrabo. O tawkhre, makha kaidorkani haibadudi khangdri. Claim file tawkraba matungda Electoral Registration Officer haibadi ERO na claim khudimak amata sidaba leitana lokhalaga yengani taima. Oh, aduro claims and objection disposal per hairisa. Ado ERO na kokhalakani hairisibu idea kizaibo. Mani taima, kari matuki ningai leite de taima. Makhoina kokhalaglavadi darka tai haba document khudimak puraga chatbigadabane. Moina itaima gi claim ado yamna serious oina lauri Yaro na tarasu wa ma lekhai taba ngamdradi kamai tawba karigumba lekhai taba ngamdrabasu atai upai leiri district election officer haibadi DC natragana chief electoral officer manipur dasu appeal tawbagi khutongchaba adumak leiri adoi teiba atopa samana ba khangdaba yorongsu helpline number 1950 da phone tawbiraga adum hangbiba yare yam nungaire nanga thengnadana ne aina samamnaramba mayamse loin he kokpire Manipuri goina final electoral roll si September ki tang taruk ta phong lagani paujen jariba chief electoral officer Manipur Akasbani Imphal gi pau tabiri Lok Sabha na ngasi Foreign Contribution Regulation Amendment Bill lising ani kuntaruk Joint Parliamentary Committee da makhata na yengsina ba thadakre Bill asina Foreign Contribution Regulation Act lising ani tara semdok na bagi damaktani Bill asigi maroi ba pandam di mapan lebak tagi sel thadarak liba sing adu manung mapan pauna ohan ba amasung daita khangna sinaba adu uthok na bani Kendra ki Griha Rajya Mantri Nityanand Rai na bill adu Joint Parliamentary Committee da hadanaba move tawki. Masi thadabagi maruiba pandamdi hena kumna khananabani manghai committee asida Lok Sabha adaksa na khallaba sadasya kunmathoi amasung Rajya Sabha gi chairman na khallaba sadasya tara yaugani. Committee asigi report sangsaki ningtham miphamgi ahan ba chayuri aroiba numita sabhada puthokani. Griha Mantri Amit Shah hairi mahiroi singi wathok yauna hiram khudimakta hanglakpa wangsingi pakum pinanaba sarkarna sem sadun lei sangsaki complex ta paumi singa wangangbada Griha Mantri hai sarkar asina karigumba amata lotuna thambagi wafam leite amadi hiram khudimak khananaba thaurang tawduna lei haujik sanabagi pau Ngangbam Amukhomba degi Sama kuntra mga suba Indian Oil Duran Cup ki group digi aroiba match ta Neroka FC na FC Rengdai bu thoikre ngasi Imphal gi Kumalampak main stadium da sanakiba match ta Neroka FC na Rengdai bu panjil ahum amada thoikibni FC Rengdai gi Midul Doleda group D gi oina emerging player award pikhi hojik group B gi match amada Kolkata gi Kishore Bharti Krirangan stadium da Mohammedan Sporting Club ka Indian Army football team ga sanari handa Scotland da pangthokhiba Glasgow Commonwealth Games ta Commander Kiba Sanarosing Opaki Toramang ngasi Manipur Police na Senduna Pangtokre. Mantri Pukhida liba Manipur Police Headquarters da Pangtokiba Tauramatu da Mandengbam Zadumani Singh Sanambam Rishikanta Singh Amasung Bindyarani Devi Sorokhabembu DGP Mukesh Singh na Harautam okay.
Jaskul Kankuna Sinduna Player Trophy Kam Knockout Men's Kang Tournament Tha Asigi Kundagi Sri Ram Gopal Deva Mandapta Haurgani Nupigi Kangna Sahi Asigi October Nipandagi Haurgani Hairi Rajesh Thakachari Amukhomba aroibada maroiba pau Manipuri hayeng maraibak ningba atoba singi numit paksana pangthoknaba sem sare luchingba kian yaipa paujel pirakli Mukhimantri Yumnang Khemchan hari chingam sung tampaki mapam singda lotsinduna thamba kujukulai sing numit tara mangani gi manungda pikhalakadabani Rajdhaki International Youth Day ngasi pangthokre mahiroi sing masa mau phana leinaba Mukhimantri Yumnang Khamsana appeal tori Har Ghar Tiranga campaign ki saruk amoina Tiranga concert ngasi Imphal pangthokre amasung Lok Sabha na ngasi Foreign Contribution Regulation Amendment Bill lising ani kanturuk Joint Parliamentary Committee da makha tana yengsinaba thadakre pau loijare